Lakhipuronline putok saba October gitang kuntra ningthau kaban numit ki Khomjinba Pao tabirasi ahan pada marupa Pao Manipuri Sahitya Parishad Tripura ki President Kabi Ningthau Khongjam Dilip Kumar Singh Laikidre Jaribon Laisram Khunda Pangthokiba Sahitya ki Tharamda Lairik Phongkre Saireng Saidinakre Manipur ki CM Nongthomba Birena Kakching District ki Kairakta Lupa Crore 13 rom ki project sing Chatra Honkre Amukogi Midyang Makhada Kakching Tangjeng Mangjingda Lemna Mitlayang Kre Amasung Kunmathoi Suba North East Federating Chess Championship 2023 da Soram Rahulna Anisuba Mana Laurakre Haujik Mapungoi Pao Tabirasi Manipuri Sahitya Parishad Tripura ki President Kabi Ningthau Khongjam Dilip Kumar Singh Laikidre Mahak Masagi Anaba Mana October ki tang 18 ngarang nongmaijing numit ki ayuk ki pung Taraga minute manga taba matamda Agartala gi JBP Hospital da laikidabane laikidaba matamda masagi chahi humbutra ni thoi sukre mahaki loinabi en asa machanupi ahum amadi mari mata kaya laihore Saireng lairik ani yauna punna lairik tara phongkre ahanba oina wari masagi lairik chahi asigi me thada takhel ningthaugi sakul taret phongke mahaki upanas lairik ama lairi nangdi thamoi nungda Hariba Larikasi Lakliba December Thasi the Pongbagi Walerami Hari Bangla Sahitya Dasu Miyam Namasak Khanglaba N Dilip Kumar Singh Tripura Publishers Guild ki Assistant Secretary Oina Chahikaya Thaupu Birame Lisingani Ganipanda Mahakpu Dalit Sahitya Academy New Delhi na Dr. Ambedkar National Award Pidana Ikai Khumnake Manipuri Sahitya Parishad na Moirang Them Laihau Tembi Memorial Award Manipur gi Sathau Lupna Thiam Ibo Chaubi National Award Pidana Ikai Khumnakrabani Mahakna Laikidabada Manipuri Literary and Cultural Forum Manipuri Sahitya Parishad Tripura Lamyanba Marup Pauche Puthiba Welfare and Cultural Society Laikol Manipuri Cultural Organization Khwai na chingba Tripura gi tongan balup kayana awaba madi nungaitaba phongdokre panbayai Laikhidraba and Dilip Kumar Singh lising amaga chamapan humpu humdoida Manipuri Sahitya Parishad Imphal ki Tripura branch oina lingkhat kiba ahanba president oiramba Ningthau Khongjam Chandrahas Singh gi machanupa ahalne Haukiba Thangsenumit Thaugal Marup Jaribon gi Laisram Khunda leiriba Yaifa Sanglenda Sing and Son Publisher na silangduna Pangthokiba Sahitya ki Thoramda Lairik Phongkre amadi Saireng Saidinakre Thoramasida Manipuri Sahitya Parishad Assam gi President Ngangom Joy Kumar na Athoiba Mithunglen Khaidem Jyotinro na Miphumapo amasung Thoidok Hendokpa Mithung Singh oina Kolon Chaudhuri N Mulindro amasung Ingudam Nilbirna Phambakta Laitengki Loinana Special Invitee Singh oina Dr. KH Dhiren Singh Dr. Jendrimam Kunjalal Ingudam Satish Chandra Thokchom Nolini Kumar Asutosh Das Ashish Nath Monos Pandey amasung Jalim Uddin Loskorsu Sarukjaki Dais Telengsin kiba Oja Singna Maira Chukat kiba kalinana Changkramayum Bidit Kumar na Sayo Isai Sakhi Oja Subram na Mayambu Taramna Okpagi Warol Tamlaba Matungda Tharumda Tin kiba Mayambu Saktakpa oina Lengyan Kudol Tamlaba Matungda Handakta PhD degree Pangkrabi Dr. Kaisam Memi Dr. Nepram Rumi Dr. Chongtham Ningthibi amasung Irabot Ningsing Mana 2023 Piduna Ikai Khumnakraba Manipuri Sahitya Parishad Assam gi President Ngangom Joy Kumar amasung Khel Ratna Mana Phanglakraba Konsam Robindra Bosu Ikai Khumna Jabautke Lairik Phongbagi Tharamda Asem Manina Iba Lairik Ahum Aidi Isai Sagle Son Bilgi Wari Wakhong Mangal gi Masek Khara amasung Kaisam Nilkumar na Iba Tharaibakta Jatigi Phiral amasung M Bhagiratna Iba Saireng gi Lairik Lairang amasung Punsiwari Maikum Hangduna Miyamda Kudol Tamki Thoromgi Aroibada Saireng Saidinabagi Thorom amasu Kabitara Mangana Saruk Yaduna Saidinaraba Matungda Oja Subramna Thagat Wahi Piduna Thoromadu Loisinki Haina Sing and Son Publisher gi Maigedagi Oja Subram Amadi Ingudam Nilbirna Khangalakli Yaujadi Katnaba Naphamda Karisu Purate Luinana Yaujadi Laisu Yaujadi Katnaba Naphamda Karisu Purate Luinana Yaujadi Laisu Jamlaba Wahina Sonjari Nambu
na sonjari nangbu thagatjari na ti penbiyu waibu अफब पॉलिटिशियन अमा हाइबसी लंबी थोंग सेंबा अमदी लेइता लाइरबा सिंगदा मतेंग पांगबा अदु खक्ता नते ngasigi mirol amadi tungi mirol gi damak karamna safe oina ngaktuna thamlamgadaगे हाइबा खल्लगा थबक तौबा अदुबुनी अफब पॉलिटिशियन हाइबसी हाइना चीफ मिनिस्टर एन बिरेना फोंदोखरे वाफम असिंग ngarang district administration kakchingna senduna district asigi kairak kangjibungda pangthokiba football gi natural grass ground ama sananaba amasung kairak-tagi wabagai tera urak amadi wabagai tera urak-tagi turel mamai phawbagi lambi sembagi urep uyung tambagi thoramda saruk yaduna chief minister na haikibani thoram aduda cm birena makha taradun hai state asida ngasi thokdiba irang asi state amadi center gi lengak anina amato oina thabak tawduna waroisin purakna na bahonari miyamna su irang asi ga mari leinana maram chadana ihau tawduna tampak talangbagi thabak asi tawbiganu irang asi lengakna umang kannanaba drug thingnanaba madi mitop changba thingnanaba paikhatluba thabak kaya aduna maram oiraga haurakibani haiba du khangbiduna lengakna waroisin porakna ba honariba sida mateng pangbiu haike amaromda thobal district amadi kakching district anigi lonaba mafam oiriba yaithibi lokolda sariba prefabricated house adusu अथुबा मतमदा संगादुना रिलीफ कैंप सिंग द लैरिबा इनमेट सिंग थमनना बहनरगनी हाइखे उरेब उयुंग तमलिबा फुटबॉल ग्राउंड असि लुपा करोड़ निपान संगना सागदबनी मसी मणिपुर गी ओइना मफम 13 दा वर्ल्ड क्लास की लेवल दा सागदबा अदुगी मनुंग चनबनी पुन्ना लुपा करोड़ 13 रोंगी सेनफम ओइगदबा प्रोजेक्ट सिंग उरेब उयुंग तमबगी थरोमदुदा मिनिस्टर गोविंदास कोंथौजम सोशल वेलफेयर मिनिस्टर एच डिंगो राज्य सभा की एमपी लैसेंबा सना जाउबा MLA M Rameswar, MLA KH Ibomsa, MLA K Robindro, MLA S Keba Amadi, MLA Dr. U Deben Sarujaki. Wawgai Kendragi Aginau Shri Debengi Magi Kairaki ground Shida Pangtuiba Sugumba football ground Tama Masiki football ground si stadium macha su yaugudabani punna karor nipan mukchangna tare nipan changna sagadaba aduma achouba yam phajaba international level gi standard semgadaba makhada drain ga yauba aduga grass si ekhogi internationally approved torabadumi grassik adugi napi duni thagadorise adu akhanaba program ni adugi namukne khoina sangaba laksarise ataigi macha masu sumnagi football ground ama khoi napi tiang thoga ground tiang thoga tawudunate ngasi sangaga doribasi ka chatra hunga doribasi football ground ne natural grass ki sine aduga masida RCC gallery with changing room yaugani uji sanga griba kaino ta griba data hun griba poche toilet yaugani basuguma ground si taraga mathoini manipur pumbada sagada busse All Manipur United Clubs Organization Amukogi Mideng Makhada Kakching District United Clubs Organization Wangu Napat Surrounding Clubs Organization Amasung Yaima Eye Hospital Kagempali Pankha Huidrom Lekai ka kusam naduna Kakching District ki Tangjeng Mangjing da Free Eye Camp ama arang nomaising nimita pangthokre Tangjeng Mangjing da hangliba relief camp asida leiriba mioi singbu lemna mit laing liba asigi kudong chaba phangana bagi pandamda lemna mit laing bagi thorom asida camp asida leiriba nupa nupi angang yauna punna mioi chamaga tara layengki hairi free eye camp asida amuko gi president Nando Luang vice president MM Thambo office assistant secretary W Menau Maibam Thabi Kaduko gi president TH Chauba Secretary General T Laki UCOBID gi Secretary L Premjit na chingba miyosing na saruk jaki
kunmathoi suba North East Federating Chess Championship 2023 da Soram Rahul na ani suba mana laurakre. All Arunachal Pradesh Chess Association na silangdana October gi kunmathoi dagi kuntaret phauba chayol amachupna Naharlugunda pangthokiba Ministry of Sports and Youth Affairs Government of Arunachal Pradesh na sponsor toba kunmathoi suba North East Federating Chess Championship 2023 da Rongpur Silchar gi Soram Rahul Singh na ani suba mana laurakre. Panba yabadi championship asigi mapan suba round da sanaroi ahumna chap manana point nipan phangki. Rahul Gurung Sikkim na ahanba mana Soram Rahul na ani suba amadi Mrinmoy Raskoa Assam na ahum suba mana lauki. Soram Rahul national amadi international level gi championship kaya dasu mana kaya laurakraba Barak Tampak ki sakhangnaraba chess sanaroi ni. Soram Rahul ADC Lane Silchar gi laikhidraba Soram Nongban Singh SCS amadi Dr. Lakshmiton Singh ex-principal Kasar College ki machanupa ahanni. Kangan Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo. Aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare. SM Dev Civil Hospital Silchar da practical tobagi kudong chaba su thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu. Natraga mobile number 93957324456 da pau phaunabiyo. Potsamam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Tajabani. I have Hum Madi Matung the operation of whom I Pangasi Sabanam. High river courses Hojiki Matamba Yanga Kudong Chaba, almost interiors and Madina course and hygiene. Mayamsu High River Kudong Chaba, Silovina, Mafam hygiene. I can make my assignment about the correct available to Damam Kodegini. I suggested the Institute of Medical and Paramedical Science. The pastor of Japan, the Muju in SM Civil Hospital, ICU technician. Nungairaba Pao, Kasar Pulertolda Holistic Therapy Center amahangduk jare. Acupressure amadi naturopathy ki matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phauba layengzari. Mobile number 8638078821 ne. Aroibada maruoiba pau amukhanna Manipuri Sahitya Parishad Tripura gi President Kabi Ningthau Khongjam Dilip Kumar Singh laikidre. Jaribon Laisram Khunda pangthokiba Sahitya gi thoramda lairik phongkre saireng saidinakre. Manipur ki CM Nongthomba Birena Kakching District ki Kairakta Lupa Crore 13 rom gi project sing chatra honkre. Amuko gi meeting makhada Kakching gi Tangjeng Mangjingda lemna mitlayeng kre. Amasung Kunmathoi Suba North East Federating Chess Championship 2023 da Soram Rahul na ani suba mana laurakre. Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.